Naga Legislature Forum Manipur Kangpokpi District Thadou religious leaders Singda ambush CHTTHRAKTUNA LUCHINGBA HATKHIBA AMADI KHARANA ASOK APAN NAGNGHANKHIBABU AKANBA MAWONGDA YANINGDABA PHONGDORAKLI Deputy Chief Minister Losi Diko HAC Chairman Dinganglung Gangmei Tamai AC MLA Awangbo Newmai Jingai AC MLA Kasim Vasum Tamenglong AC MLA Jamhenlung Panmai Phongyar AC MLA Leishio Kaising Ukrul AC MLA Ram Muiva Chandel AC MLA SS Olis Karong AC MLA J Kumosana Chingbana Kuyik Piduna Thadou Pacherolamada Laikidraba Luchingba Ahungi Imumanuna Nanghoriba Awabada Sarkiarakli Amadi Asok Apan Nangliba Sing Tuna Fagatpa Oiresanu Haiba Wafam Thamlakli Loinana Fazan Kiba Micham Singsu Take the Kaida Thadoraknaba Wafam Su Thamlakli